ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯧꯁꯜꯂꯛꯄꯁꯦ ꯋꯥꯈꯜꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯈꯔ ꯐꯥꯎꯔꯛꯑꯦ ꯃꯔꯝꯗꯤ ꯁꯨꯝ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯆꯍꯤ 10 ꯐꯥꯔꯛꯑꯦ ꯄꯥꯛ ꯌꯧ ꯐꯪꯗ꯭ꯔꯦ ꯑꯗꯒꯤ ꯊꯥꯏꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇꯒꯤ ꯏꯃꯥ ꯃꯣꯏꯅ ꯍꯥꯏꯕ ꯂꯥꯛꯑꯅꯤ ꯀꯥꯏꯅ ꯉꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯇꯧꯔꯒ ꯑꯉꯥꯡ ꯃꯇꯝꯗ ꯌꯥꯝ ꯑꯉꯥꯡ ꯆꯠꯅꯤꯡꯕꯗꯣ ꯆꯠꯂꯒ ꯄꯩꯁꯥ ꯃꯤ ꯃꯌꯥꯝ ꯅꯪꯉꯒ ꯗꯈꯤꯅꯥ ꯄꯤꯕ ꯂꯥꯛꯄꯒ ꯑꯗꯒꯤ ꯁꯨꯃꯥꯡꯗꯒ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯠꯊꯣꯛ ꯐꯝꯃꯒ ꯗꯈꯤꯅꯥꯒ ꯉꯥꯏꯕ ꯃꯇꯝꯗꯣ ꯃꯌꯥꯝ ꯍꯣꯡꯉꯦ ꯍꯧꯖꯤꯛꯇꯤ ꯑꯍꯣꯡꯕ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯊꯥꯏꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯒꯤ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯕꯁꯇ ꯆꯠꯂꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯒꯥꯔꯤ ꯅꯨꯡ ꯑꯝꯇ ꯂꯩꯕ ꯐꯦꯃꯤꯂꯤ ꯅꯠꯇꯕ ꯑꯩꯈꯣꯏꯗꯤ ꯕꯁꯇ ꯆꯠꯂꯀꯥꯟꯗ ꯈꯔ ꯉꯟꯅꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯆꯥꯛꯀꯧꯕꯗꯣ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯕꯁꯀ ꯉꯥꯏꯔꯒ ꯃꯥꯔꯕꯣꯜꯁꯨ ꯁꯥꯟꯅꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯣ ꯑꯩꯗꯣ ꯃꯇꯝꯗꯨꯗ ꯁꯣꯔꯣꯛ ꯃꯄꯥꯟꯗꯒ ꯅꯣꯡꯃ ꯀꯥꯞꯄ ꯁꯥꯟꯅꯔ ꯈꯣꯠꯂꯒ ꯇꯧꯔꯒ ꯉꯥꯏꯃꯤꯟꯅꯩꯌꯦ ꯃꯇꯝꯒꯤ ꯑꯍꯣꯡꯕꯁꯦ ꯌꯥꯝ ꯊꯤꯅ ꯂꯥꯛꯑꯦ ꯃꯇꯝꯗꯨꯗꯗꯤ ꯏꯃꯥ ꯏꯄꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯝ ꯊꯧꯅꯥ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯃꯤꯟꯅ ꯐꯪꯗ꯭ꯔꯦ ꯂꯥꯞꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯤꯗꯥꯛ ꯌꯨ ꯈꯔ ꯊꯛꯄꯒꯤ ꯅꯍꯥ ꯃꯈꯩ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯩꯃꯤꯟꯅ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯁꯤ ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯂꯥꯞꯅ ꯂꯩꯔꯒꯅ ꯍꯦꯜꯂꯦ ꯁꯨꯃꯥꯏꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯁꯦ ꯌꯨꯝꯗ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯅꯛꯅꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕ ꯁꯤꯗꯤ ꯐꯪꯉꯛꯇꯕꯅꯤꯅ ꯑꯗꯨꯝ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯤ ꯃꯉꯥꯏ ꯋꯥꯈꯜ ꯅꯨꯃꯤꯠ ꯇꯥꯏ ꯑꯅꯤ ꯑꯗꯨꯝ ꯃꯄꯥꯟꯗ ꯂꯩꯔꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯤ ꯏꯃꯥ ꯏꯄꯥ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯅꯗꯅ ꯋꯥꯈꯜꯗ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯥꯗ ꯉꯥꯏꯔꯝꯃꯤꯅ ꯌꯥꯝꯅ ꯄꯨꯟꯁꯤꯒꯁꯤ ꯃꯣꯏꯁꯨ ꯑꯃꯨꯛ ꯀꯥꯏꯅꯗꯣꯏꯅꯤ ꯈꯣꯠꯅꯕꯁꯦ ꯀꯥꯏꯅ ꯈꯟꯕ ꯏꯆꯦꯒꯤꯁꯨ ꯃꯥꯏ ꯃꯥꯒꯤ ꯍꯣꯡꯅꯕ ꯃꯥꯏ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯄꯨꯔꯦ ꯃꯇꯝꯁꯦ ꯈꯪꯍꯧꯗꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥ ꯂꯥꯛꯄꯁꯦ ꯋꯥꯈꯜꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯊꯥꯏꯅꯒꯤ ꯃꯌꯥꯝꯉꯩꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯄꯗꯣ ꯐꯥꯎꯋꯦ ꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯒꯦꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯅꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯟꯗꯛ ꯆꯥꯛꯀꯧꯕꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯈꯤꯅꯥꯗ ꯌꯥꯝ ꯆꯥꯎꯗꯦ ꯊꯤꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯄꯨꯡꯁꯤꯡꯅ ꯑꯉꯝꯕ ꯑꯗꯩ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯑꯉꯝꯕꯁꯤꯡꯗꯣ ꯂꯧꯔꯒ ꯅꯤꯉꯣꯜꯁꯤꯡꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯕꯣꯔ ꯄꯤꯕꯤꯔꯝꯃꯒ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ